आकाशवाणी इम्फाल ngangbom nganthoi pau pajari ahanbada maroiba pau Manipur da coronavirus positive oiba miyo 55 nauna thengnabaga loinana apunba case masing sahum humfutaruk sure Indian Council of Medical Research na hairi lebasida COVID-19 sandokpagi phibam community transmission gi thak yaudri amasung Kendra gi Human Resource Development Mantri Ramesh Pokhriyal Nishank na awang batha ki mahitam phamsingi English ngani kungi rankings phongkhre Manipur da ngang coronavirus positive oiba miyo 55 nauna thengnabaga loinana apunba case masing sahum humfutaruk sure IDPSP gi State Surveillance Officer Dr. N. Tomsa Khuma nangarang numidang pungtang makhaida thokpa chero lamada hai Imphal gi Rims Hospital da ngarang miyo ni phuni thoi positive oiba thengnakhi Jenims Hospital da na miyo 32 positive oiba thengnakhi Rims ta layeng duna leiriba miyo 3 ngarang amu hana test tawbada negative oiba dagi discharge tawkhre Jenims ta na miyo ahum naba pharaktu ngarang discharge tawkhi masi tharaga laina asidagi naba phagalakpa mi gi masing 39 sure Manipur da hauji coronavirus ki active case sani marfudara humdoi leiri Rims ta hauji phawbada punna miyo 13,318 gi sample test tawkhre Jenims ta na hauji phawbada miyo 8,000 supna marfumari gi sample test tawkhre Raija sigi tongan ba mafam singda hangliba sarkar gi quarantine center singda hauji miyo 3,659 leiri Community quarantine center singda na miyo 13,3 humfutaruk leiri Mukhyamantri Nongthaman Biren Singh na hairi Manipur da COVID-19 hauji phawbagi oina community transmission leitri Sri Biren hai Maitram da leiba Unako school da phamung sama leiba COVID care center oina thabak tawba haure Mukhyamantri na hai Raija sida nongmada COVID-19 gi sample lising ama hena test tawba ngamle masigi mathakta masing hena test tawba ngamnaba anoba machine leinaba tharang tawri Quarantine center singda leiba miyo singna standard operating procedure gi sana kanglon singak na sanaba appeal tawraduna mahakna hai atai raija singda panduna leiramba raija sigi mising pusilakpagi sang sarkar na panaramba sangdagi masing helakpadagi khudongsa da mayoknare maram aduna waraba suwana matam khara khangminasi haikhi Indian Council of Medical Research ICMR na hairi lebasida COVID-19 sandokpagi phibam community transmission gi thak yaudri New Delhi da ngang paumising da wangang bada ICMR gi Director General Dr. Balaram Bhargava na hai laina asi mapung phana thengnana ba surveillance amasung containment ki thorang kaya makhata na paikhatpagi tangai fadaba lei mangna hai leibasi da miyo lak amagi manung da COVID-19 na ba amasung sibagi sang asi malemgi tai lebak singa yengna bada yamna namely laina asina na badagi phagalakpagi sang susada 9.2 ama yaure haina mangna makhata khi Haksal Mantraloy official sing na hai hauji COVID-19 gi active case tagi naba phagalakpagi masing na hele Thawbal jila gi Moijing awang lekai da leiba pradhan amagi yumda sakhangdaba miyoy sing na bom langsinduna pokhai halamle aikhoi gi Thawbal pawmi Saibam Binoy na police ki pawpaladun hai ngasi nongalamdai ayuk pung 3:30 tarakpa adwai da thokhiba bom pokhai bagi thawdok aduda asok apan amata yawkhide adumoina mag yum gi saru khara dia kai toi thokhi Thawdok thokpham da police ang sinduna makhata na thisinbagi thabak sathari tabiriba pawse kasban Imphal dagini New Delhi da ngang pangthokpa thorom amada Kendra gi Human Resource Development Mantri Ramesh Pokhriyal Nishank na leibas gi awang batha ki mahitam phamsingi English ngani kungi rankings phongkhre maduda IIT Madras na engineering da pumna maki makokta leire University ki kanglupta Bengaluru da leiba Indian Institute of Science na ahan batare Management category da IIM Ahmedabad na han batare Medical category da thangna na ahumlak subo oina AIMS na pumna maki makokta leire College singi kanglupta thangna na ahumlak subo oina Miranda College na ahan ba position da leire Dental category da Delhi gi Maulana Azad Institute of Dental Sciences na ahan ba da leire Hauzik phawbada tongan ba lebak singda panduna leiramba miyoy lak amalising humudara rom Bharat purakre Twitter da thagat pawarola mada Civil Aviation Mantri Hardeep Singh Puri na hai Bande Bharat mission gi makhada aeroplane da Bharat masali sing humudara mangarom purakre lising kunma thoirom amana charter flight ta purakhi miyo lising humphuma thoirom na kangphal lambi da ngamkhai lana purakhi bani mangna hai panduna leiba Bharat masasing makhata na purakna ba sarkar na lepa leitana hona ki gani marak asida
वंदे भारत मिशन की ऑपरेशन समुद्र सेतु की मखादा ngarang INS Hardulna Iran-dagi Bharat Masa Sani 19 purakuna Porbandar hithangpham yaurakre. Bharat Masa sing puba jahaz adu haukiba ningthokaba numita Iran-gi Bandar Abbas hithangpham thadorakhibani. Mapan Thawra Mantraloyna hairi Bharat China ngamkhai paringda yetnariba wafam sing kutniti gi khuthangda wari sanaduna santi oina loisinanaba hotnari. Bharat amasung China gi ngamkhai gi wathoki matangda hanglakpa wahang amagi paukhumda Mapan Thawra Mantraloy gi masin chatpa misak Anurag Srivastava na hai lebak ani gi mari hena sesin handuna yetnariba wafam sing santainanaba makhatana honabagi tangai fadaba lei. Mangna hai Susul Molduda Thasigi Tarukta leba ani gi lami gi mukok thongba official singi thakta mifam pangthokduna wari sanaba haukhre. Wari sanaba adu da yetnariba wafam sing hena santainaba puraknaba yanakhi. Pradhan Mantri Narendra Modi na hairi COVID-19 gi singnarakpa sina masa maromdom lepsaba ngamba Bharat ama sembada mateng oiragani. Kolkata da pangthokpa Indian Chamber of Commerce ki 35 suba sahi gi plenary mifamda video conferencing gi khuthangda wangangbada Sri Modi na hai leiba asina hiram kaya mukta makhal kaya gi singnarakpa sing mayoknari. Mangna hai asepa phirep amaga loinana kanna honaduna ikhoina sizinaba konanaba pothok sing marang kaina leiba asida puthoksanaba honaminaba matam oire. Singnaba kaya asina leba asibu maromdom lepsaba ngamnabagi lambida hena sangsinba ngamhalagani. Atmanirbhar Bharat ki maroiba sing paladuna Pradhan Mantri na hai singnarakliba sing asi mayong yaduna COVID matungda iromdom lepsaba ngamba leba ama oinaba oithokpa yaba lambi sing thinaba hotnagadabani. Imphal da ngasi phongba pause singi maroiba pausingi damak haujik ngangom Kiran leire. Kiran Imphal ngasi phongba pause singda maroina phonariba paukar panbatarabadi COVID-19 gi mari leniba pausing Selgidabida da Paruba non-Manipuri ani police na kankibamusu auto driver laibida Selgimana pikibigi pausing sin haibatai. Ona phanda Malayangi oina Indian mari shubuma phanda leire Imphal West gi tara mari yang punna positive case yankai manga hingal haina ahan headline tori. Manipur gi institute amata India gi overall ranking cham gi manam chamma yam haba pawamusu pausi asi ganishu headline tori. Sahai Express Manipuri da Kuntra mari hengatuna positive oiba chahum humputaruk yaure nifuma pani suduna kangpopini ihen heli Sorasanpur amasung Imphal West na matung inari haina ahan headline tori. CM na auto driver laibida lupa lakh amalising tara kusin nakri haba pawamasu photo konana pausi asida phongli. Sana lebakta kwa mana lalonbagi wathokta chenaba jadumani mi pharga sel tanbada su chenare police na mayang ani kanningam kre jadumani yang na mi mari phare haina ahan headline tori. Maharashtra Thaudangda COVID-19 marakta CC4 की कांग्रेस की ADC मेंबर निपान BJP de yaurukre aphawa sarkar lehnana ba democracy की mapangan kahun batai haiba chief minister की wafamna ahan headline tours. Isal express ta Sorasanpur ADC da opposition amat lehodre thambal satne nithole shamda ticket pirakpasi Manipur की leader puari bu ikai kumnabani haiba chief minister की wafamna ahan headline tours. Huyal lamfauda World Day Against Child Labor Manipur yauna state tarada namduna thabuk sohliba angangsing rescue tawdri haba pauna ahan headline tawri. Irai bakta positive case chahum humputaruk active case na chani marputara hundoi yaukhay Babina Diagnostic Center dasu COVID-19 test organe haba pauna headline tawri. Imphal Free Press ta lockdown manunda transgender sing thabuk phangdabagi kunaina hanthani yengbibagi amasung puning wakagi awaba kaya mayoknari haina headline tori. Manipur malda phaki bumi ani kalhore kidnappers sing sufare haina photo konana headline tori. People's Chronicle da anobu case yankai manga thengnabagi lanena rajesh dapan case masing chahum humputaruk sure tarana disaster tokre haina headline tori. Sangai Express Investa disqualification case ki hearing chathanaba High Court na June taramanga da matam lepre haina headline todun phongli. Manthoi. Thagatsari Kiran aroibada maroiba paw amhana Manipur da coronavirus positive oiba miyo yankai manga nauna thengnabaga loinana apunba case masing chahum humputaruk sure. Indian Council of Medical Research na hairi lebasida COVID-19 sandokpagi phibam community transmission gi thak yaudri amasung Kendra ki Human Resource Development Mantri Ramesh Pokhriyal Nishank na awang batha ki mahitam phamsingi English ngani kungi rankings phongkhre Paulo Jare